아마도 빨리 또 가. 실라뚱도 홈레. 빠두다 라우리다 릴람레 메칼로 어코이 락부터 당로 로팍도 첸다거니 아두 로팍도 핑도 로팍도 마 첸다거디 사도 좀 쇼빙디 라우리더라 나쿠 피지오 펠레 옌불 와 ꯄꯨꯟꯁꯤꯁꯤꯗ ꯀꯥꯟꯅꯕ ꯊꯕꯛꯁꯤ ꯑꯗꯨꯝ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯁꯦꯕꯣꯠ ꯀꯥꯡꯁꯣꯏ ꯆꯥꯔꯝꯗꯕ ꯆꯥꯈꯠꯂꯛꯑꯦ ꯈꯣꯏꯁꯦ ꯅꯍꯥꯟ ꯀꯀꯥꯗ ꯈꯣꯏ ꯆꯦꯛꯑꯦꯅ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯊꯣꯡꯖꯤꯟꯁꯤꯗ ꯃꯀꯣꯟ ꯁꯥ ꯂꯩꯔꯝꯃꯦ ꯍꯥꯠꯂꯕ ꯑꯗꯨꯗ ꯐꯅ ꯌꯥꯝꯅ ꯈꯣꯏ ꯍꯥꯠꯂꯤ ꯈꯣꯏ 10ꯃꯨꯛ ꯁꯨꯔꯕ ꯈꯣꯏ ꯌꯥꯝ ꯀꯟꯅ ꯍꯥꯠꯂꯤ ꯑꯩꯈꯣꯏ ꯅꯍꯥꯟ ꯀꯀꯥꯗ ꯈꯣꯏ ꯆꯦꯛꯑꯦꯅ ꯇꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗꯒ ꯆꯦꯛꯑꯝꯃꯗꯤ ꯀꯩꯅꯣ ꯇꯧꯗꯣꯏꯗꯣ ꯑꯩꯉꯣꯟꯗꯕꯨ ꯍꯦꯛꯇ ꯉꯥꯎꯕꯅꯤ ꯀꯩꯅꯣ ꯃꯥꯏ ꯈꯨꯅꯥꯗꯣ ꯊꯣꯡꯖꯤꯟꯁꯤꯗ ꯃꯀꯣꯟ ꯁꯥ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯑꯃꯅ ꯍꯦꯛꯇ ꯈꯨꯠꯁꯦ ꯄꯨꯔꯥ ꯑꯃꯁꯨ ꯄꯥꯏꯔꯦ ꯇꯨꯀ ꯉꯁꯤꯗꯤ ꯈꯣꯏꯁꯦ ꯈꯔ ꯍꯥꯠꯄ ꯇꯥꯔꯦ ꯃꯣꯏꯁꯨ ꯎꯈꯣꯡ ꯋꯥꯈꯣꯡꯗ ꯁꯥꯔꯨꯔꯗꯤ ꯐꯩ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯁꯥꯔꯛꯑꯕꯅꯤꯅ ꯃꯥꯅꯦ ꯑꯉꯥꯡꯒꯤ ꯗꯦꯟꯖꯔꯅꯤ ꯑꯃꯗꯨꯗ ꯂꯩ खर मतु बोन बोन लाउबसे ओइन अदुना नुंगाइब्रा सिनसि सिनरो सिना फैये हाइदि तेजु याबो खोइ गाइनि खोइ हाटपगी हुमांग मयाम जे हुमांग मामन्ने खोइना हालिजे हबजि खोइ क्याम सुरम कुन्नु सुरम दसिया सुरमबे नातोंद तु हुमांग द्रो तारक दोर खोइ यांग गना गाइरि खोइ टॉप टॉप तारि सिन खोइजे से तारी जे कागे हुमांग अमसु तारे ए हुमांग को तोके तु सिगी यम थोंगिन सी कारक्से सिदैजने मकोन सारमिसे सिदैदा अममम सिम तोंगला अखोइदि सिमना तोंगबे नंग अदुगा लास्ट मकोन पंगथोलागा होजि पंगपाइदा पाइरकबिनेबा सिगी सुमाइना तारकसे असि याल yang kan बिनो सुरि कगाने के उररे एंड मिट आदम ana as yung si sikpin sathi ro khoi ni si yeng da man da bai wani ko chi kan sathi ka sang khunam je bon sari matum dar na chik chik ni min ni leng ya de kadai no mathak ta jo ma halok da bani adu ko pai pai le ramani ba si mu re le yo ba tu si si khoi chi ki bai ni khoi chi ki bai ni hoji bok ta nari ba pai ma pa je pai di nari ba nimi huni mari ni si he le na nimi kya nang sure mamang hapta kan no de saturday ni chi pudo हफ्ता हम फारम ने हफ्ता हम फार बुक नारी कोई चिक पुजे आदि निनी हुनी बाप त बुखल रे सटदे निमित ने चिक पुरे पूरा खुनम से सरु सरंग खुनम जाय मतुम दा न हाय दरोगा साथी अंगांग छि मोनि करी फिबम न ता देदा यंग मयम मथक छि ngasi ai फजन सेंगतोक जगे ने हेत या होरक पदगी को वाय गा नान सिलगा थमजाबनी स्वाय गा सेंगो लोय सिलगा स्वाय सिटनालजी समायना लोय लोयसन बा होरा कांदा अदुगो सिगी नाकुपी जे मखों खितंग यान के तौबदनेबा खोइ हाना होनाबदा आइना कमेंट खितंग मरु हुनबगा सेमो लोइना कंथपदे यावग्रे नाकुपी जे सलाक सारे नाकुपी जदनेबा लेबा उनुंगदने सारमी जे हौजिसु खोइ अमनी दि मरमक्ते लाई मखादा कनो तौगे पामुई नाकुपी खोइ अब महामिना जी हाक्तक्तगे लोइना पटलले सिलाना आ मखादा लेबदु नाकुपी आइनि सि कनो खोइ हाटपगी कनबद नाकुपी द तत्पदो मनम नमक पुजानी मखादगी काका नाकुपी लोई तलबा लेकन तलबा मनम द नाकुपी मनम जे कल्लीदना कोमे अना ngasi hingon je langtrek langan ge khalaga mai hak takte pambi ge pungtum tu mandore tawri khoi jugo chadana mafam je saram bagi tawri ne ba amana sin nakupi gi lening ge saram me sama asonda yong tham khoi makhada je ne sangre Ware. Halo Baba. Siya ba? Ama pai ba? Chicken. Ama pai ko kan. Kan di kan ro ama di halo.
ꯀꯩꯅꯣꯅꯦ ꯃꯅꯨꯡꯗꯒꯤ ꯑꯅꯤꯃꯛ ꯊꯣꯛꯂꯛꯄꯖꯥꯠꯅꯦ ꯎꯝ. ꯑꯃꯈꯛꯇꯪ ꯑꯣꯏꯅ ꯎꯕ ꯑꯗꯨꯒ ꯀꯦꯟꯕꯗ ꯑꯅꯤ ꯑꯣꯏꯅ ꯀꯦꯟꯕ ngasi phana kuiramani akoina kaino tawreije khoi hatoi lummi je khoi as phana yami kaina khoi kunthra mu helamani ngasi gi hali ni phu mu sura madra kunthra mathak tani hi yumgi thongjin changbam ji de saw ji de khoi su lep lep te me ama je pai to na tama unna ki ni bor ma ye loi kari ko kita ma su ya de khoi na na mu ha na di soina mar mar te khoi si khoi je ama ni ga lak pa dum yawe ko kaim khan de ba ha na di aduga nahan ai kut chikhi bu dagi ne ba pien gri je hojik su mar mak ta amani di dum pai rai bu ne ba lo shal ji rang asi kya horeng hale gam la gam hala jira asware phana phajani yam na kan to we pangan ji ama mako ngam sa kido ꯑꯗꯨꯗꯨꯅ ꯃꯣꯏ ꯒ꯭ꯔꯨꯞ ꯄꯣꯔꯛꯄ ꯃꯣꯏ ꯒ꯭ꯔꯨꯞ ꯄꯣꯔꯛꯑꯒꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯅꯤ ꯀꯩꯅꯣ ꯅ ꯌꯦꯔꯨꯝ ꯃꯈꯨꯝ ꯃꯩ ꯊꯥꯅꯤ ꯑꯩꯅ ꯑꯗꯨꯗ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯃꯩꯈꯨ ꯀꯩꯅꯣ ꯇꯧꯔꯗꯤ ꯃꯩꯈꯨꯗꯗꯤ ꯈꯣꯏ ꯆꯪꯗꯕꯅꯤ ꯃꯩ ꯈꯣꯏ ꯂꯣꯛꯄꯗ ꯃꯩꯈꯨ ꯄꯨꯖꯜꯂꯒ ꯃꯩ ꯊꯥꯔ ꯂꯣꯛꯅꯩꯗꯨꯗꯤ ꯃꯩ ꯀꯤꯕꯅꯦꯕ ꯃꯩꯈꯨꯗ ꯁꯤꯂꯥ ꯇꯨꯡꯗ ꯑꯍꯨꯝ ꯂꯩ ꯇꯜꯂꯤꯍꯦ ꯍꯧꯖꯤꯛꯀꯤ ꯑꯅꯤꯗꯣ ꯑꯃꯈꯛꯇꯅꯦ ꯍꯥꯠꯂꯒ ꯑꯅꯤ ꯍꯦꯛꯇ ꯑꯣꯏꯔꯝꯕꯣꯏ ꯋꯥꯅꯤ ꯈꯣꯏ ꯆꯤꯛꯄꯁꯤꯅ ꯑꯃꯨꯛ ꯑꯩ ꯌꯨꯝꯗ ꯏꯔꯨꯖꯔꯤꯉꯩꯗ ꯀꯔꯤꯅ ꯆꯤꯛꯏꯅꯣ ꯈꯪꯗ꯭ꯔꯒ ꯍꯦꯛꯇ ꯈꯨꯟꯅꯥꯗꯣ ꯄꯦꯟꯒꯦꯅ ꯑꯩ ꯈꯣꯏꯅꯒ ꯆꯤꯛꯂꯛꯇ꯭ꯔꯤꯕ ꯑꯗꯨꯗꯨꯒ ꯑꯋꯥꯊꯕꯤꯗ ꯈꯣꯏ ꯃꯅꯥ ꯈꯣꯏ ꯁꯥꯕꯗꯣ 이루저번 ꯃꯅꯥꯛꯇꯨꯗ ꯈꯣꯏꯒꯤ ꯃꯀꯣꯟ ꯁꯥꯔꯝꯃꯕ ꯑꯋꯥꯊꯕꯤ ꯑꯃ ꯍꯧꯕꯗꯨꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯅꯤꯡꯒꯤꯗ ꯀꯩꯅꯣ ꯑꯗꯨꯒꯤ ꯈꯨꯟꯅꯥꯗꯣ ꯕꯥꯊꯔꯨꯝ ꯃꯅꯥꯛꯇ ꯍꯥꯏꯇꯥꯔꯦ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯁꯤ ꯁꯤꯂꯥ ꯂꯥꯛꯑꯣ ꯍꯨꯃꯥꯡ ꯑꯣꯔꯣ ꯇꯥꯔꯦ ꯑꯩ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯉꯁꯤꯒꯤ ꯆꯠꯈꯤꯕ ꯍꯨꯃꯥꯡꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯥꯀꯨꯞꯄꯤꯁꯦ ꯌꯥꯝ ꯄꯥꯝꯃꯨꯅ ꯂꯦꯟꯊꯠꯇꯧꯔꯦ ꯂꯦꯟꯂꯣꯏꯒꯦꯅ ꯈꯥꯛꯄꯅꯦ ꯅꯥꯀꯨꯞꯄꯤ ꯑꯅꯤꯗꯤ ꯂꯦꯟꯗ ꯌꯥꯗ꯭ꯔꯦ ꯀꯩꯅꯣꯗ ꯈꯣꯏ ꯃꯀꯣꯟ ꯁꯥꯕꯗꯨꯒꯤꯀꯣ ꯁꯤꯁꯤꯃ ꯂꯦꯟꯊꯠꯂꯒ ꯑꯇꯣꯞꯄ ꯖꯒꯥꯗ ꯊꯥꯗꯣꯛꯇ꯭ꯔꯒꯗꯤ ꯈꯣꯏꯁꯦ ꯁꯤꯗꯩꯗ ꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯇꯣꯔꯤꯕ ꯑꯗꯨꯒꯤ ꯁꯤ ꯁꯨꯝꯆꯤꯠ ꯄꯥꯏꯔ ꯉꯥꯏꯔꯤꯅꯤ ꯈꯣꯏ ꯄꯥꯏꯁꯜꯂꯛꯄ ꯑꯁꯤ ꯏꯁꯤꯡ ꯍꯩꯖꯤꯜꯂꯦ ꯉꯔꯥꯡꯗꯤ ꯏꯁꯤꯡ ꯍꯩꯖꯤꯟꯕꯗ ꯈꯣꯏꯁꯦ ꯄꯪꯊꯣꯛꯇ ꯊꯣꯛꯂꯛꯄꯅꯤ ꯉꯁꯤꯗꯤ ꯊꯣꯛꯂꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯈꯔ ꯃꯤꯁꯤꯡ ꯅꯥꯁꯤꯡꯅ ꯇꯧꯗ ꯌꯥꯗꯦ ꯍꯧꯖꯤꯛ ꯌꯥꯝ ꯗꯦꯟꯖꯔ ꯑꯣꯏꯔꯤ ꯈꯣꯏꯁꯤ ꯃꯔꯨ ꯂꯧꯒꯅꯣꯅ ꯊꯝꯕ ꯃꯥꯜꯂꯦ ꯑꯗꯣ ꯑꯅꯤꯗꯤ ꯁꯤ ꯑꯅꯤꯁꯤ ꯈꯛꯇꯅꯦꯕ ꯂꯦꯟꯗꯣꯏꯁꯦ ꯁꯤꯒꯤ ꯑꯅꯤꯁꯤꯃꯗꯤ ꯂꯦꯟꯂꯣꯏꯕ ꯑꯗꯨꯝ ꯊꯝꯅꯦꯕ ꯑꯅꯤꯁꯤꯗꯤ ꯑꯅꯤꯁꯤꯗꯩ ꯂꯧ ꯇꯥꯔꯦꯅ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯍꯟꯗꯛꯇꯤ ꯂꯦꯟꯊꯠꯂꯣꯏꯒꯦ ꯐꯁꯨ ꯌꯥꯝ ꯐꯖꯔꯕꯅꯦ ꯅꯥꯀꯨꯞꯄꯤꯁꯤꯗꯣ ꯂꯦꯟꯊꯠꯂꯣꯏꯒꯦꯅ ꯌꯥꯝꯅ ꯈꯥꯡꯖꯕꯅꯤ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯆꯥꯎꯅ ꯃꯔꯤꯃꯛ ꯈꯥꯡꯕꯩꯁꯦ ꯑꯝꯇ ꯈꯥꯡꯗꯕꯅꯤ ꯍꯟꯗꯛꯇꯤ ꯁꯟꯊꯤ ꯂꯩꯀꯣꯛꯀ ꯃꯃꯥꯡꯗ ꯈꯤꯇꯪ ꯍꯥꯞꯆꯤꯟꯕꯤꯔꯨꯕꯗ ꯄꯛꯂꯧ ꯐꯒꯠꯂꯛꯑꯒ ꯍꯟꯗꯛꯇꯤ ꯊꯝꯃꯒꯦꯅ ꯑꯗꯨꯒ ꯁꯤꯒꯤ ꯈꯔ ꯄꯥꯡꯗꯕ ꯁꯤꯂꯥꯁꯤ ꯑꯗꯨꯝ ꯍꯪꯒꯥꯝꯄꯥꯟ ꯆꯪꯉ ꯂꯩꯕꯁꯦ ꯁꯪꯕꯨꯗꯤ ꯈꯤꯇꯪ ꯁꯪꯉꯦ ꯑꯗꯨꯏꯁꯨ ꯁꯤꯅ ꯏꯄꯥꯡ ꯄꯥꯡꯗꯕꯅꯦ ꯍꯥꯏꯕ ꯑꯗꯨꯒ ꯁꯤꯒꯤ ꯐꯒꯠꯂꯛꯄ ꯑꯅꯤꯁꯤꯅꯦꯕ ꯊꯝꯅꯤꯡꯕ ꯑꯅꯤꯁꯤꯅꯦꯕ ꯂꯦꯟꯊꯠꯇꯧꯔꯤꯁꯦ ꯈꯣꯏꯅꯦꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯣꯛꯄ ꯍꯌꯤꯡ ꯈꯣꯏ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯗꯤ ꯈꯔ ꯆꯤꯛꯑ ꯈꯔ ꯅꯥꯔ ꯃꯆꯥ ꯈꯤꯇꯪ ꯄꯣꯝ ꯃꯆꯥ ꯑꯃ ꯄꯣꯝ ꯑꯗꯨꯝ ꯂꯩꯈ꯭ꯔꯗꯤ ꯐꯕ ꯁꯤꯒꯤ ꯈꯣꯏꯁꯤꯗꯤ ꯄꯨꯔꯥ ꯌꯥꯝ ꯁꯥꯊꯤꯕ ꯈꯣꯏꯅꯦꯕ ꯈꯔꯥꯡꯗ ꯌꯦꯡꯉꯣ ꯁꯤꯗ ꯎꯏꯌꯦ ꯎꯏꯌꯦ ꯗ꯭ꯔꯣꯞ ꯗ꯭ꯔꯣꯞ ꯇꯥꯔꯦ ꯑꯗꯣ ꯅꯪꯒꯤ ꯍꯨꯃꯥꯡꯗꯨꯗꯤ ꯑꯩꯒ ꯌꯦꯡꯅꯧꯔꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯃꯨꯛ ꯌꯦꯡꯍꯟꯒꯦꯀꯣ ꯑꯩꯒꯤ ꯎꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯒꯤ ꯍꯨꯃꯥꯡ ꯎꯔꯝꯒꯗ꯭ꯔꯥ ꯎꯔꯝꯃꯣꯏꯗ꯭ꯔꯥ ꯉꯔꯥꯡ ꯏꯁꯤꯡ ꯍꯩꯕꯗ ꯏꯁꯤꯡꯒꯁꯤ ꯆꯨꯞꯁꯟꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯗ ꯈꯣꯏꯍꯤꯗꯤ ꯆꯦꯜꯂꯦ ꯂꯩꯗꯤ ꯆꯦꯜꯂꯦ ꯑꯗꯨ ꯁꯤ ꯂꯥꯛꯍꯟꯅꯤꯡꯕ ꯈꯣꯏ ꯅꯠꯇꯦꯗ ꯂꯥꯛꯏꯁꯦ ꯑꯩꯅ ꯈꯣꯏꯕꯨ ꯑꯣꯏꯔꯗꯤ ꯅꯈꯨꯠꯀꯥꯇꯣ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯉ ꯇꯧꯀꯣ ꯀꯟꯊꯣꯛꯏꯅꯦ ꯑꯩꯅ ꯍꯦꯟꯅ ꯀꯤꯖꯩ ꯍꯥꯏꯕ ꯍꯟꯗꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯗꯤ ꯆꯥꯎꯔꯕꯅꯤꯅ ꯃꯌꯥꯝ ꯊꯣꯛꯑꯦ ꯁꯤꯂꯥ ꯊꯥꯏꯅ ꯃꯈꯥꯗ ꯊꯥꯔꯤꯉꯩꯒꯤꯗꯣ ꯑꯗꯨꯗꯤ ꯑꯣꯏꯗꯦ ꯑꯗꯨ ꯑꯣꯏꯗꯦ ꯃꯈꯥꯗ ꯊꯥꯏꯅ ꯆꯥꯎꯋꯦ ꯍꯥꯏꯅꯤꯡꯉꯤꯔ ꯅꯪꯁꯦ ꯑꯗꯨꯗꯤ ꯁꯤ ꯀꯩꯅꯣ ꯇꯧꯕꯩꯅꯦ ꯅꯣꯡꯖꯨ ꯊꯥ ꯌꯧꯔꯀꯥꯟꯗꯅꯦ ꯅꯪ ꯍꯥꯏꯗꯣ ꯁꯤꯁꯨ ꯆꯥꯎꯔꯛꯈꯤꯅꯤ ꯍꯧꯖꯤꯛꯇꯤ ꯗ꯭ꯔꯥꯏ ꯃꯇꯝꯅꯤꯗꯅ ꯁꯨꯝ ꯀꯥꯟꯗꯗꯤ ꯐꯠꯇꯦꯕ ꯍꯟꯗꯛ ꯁꯟꯊꯤ ꯍꯥꯞꯄꯗꯒꯤ ꯁꯨꯝ ꯀꯥꯟꯗ ꯐꯔꯤꯅꯦꯕ ꯁꯤꯒꯤ ꯈꯨꯐꯒ ꯁꯤ ꯌꯦꯡꯉꯨꯗꯅ ꯀꯪꯈ꯭ꯔ ꯃꯇꯝꯗ ꯁꯤ ꯅꯣꯡ ꯂꯥꯛꯑꯀꯥꯟꯗ ꯀꯌꯥꯝ ꯐꯒꯦ ꯌꯦꯡꯉꯨ ꯃꯊꯪ ꯊꯥꯗꯩꯗꯤ ꯐꯒꯠꯂꯛꯑꯅꯤ ꯅꯣꯡ ꯂꯥꯛꯑꯒ
ꯐꯈ꯭ꯔꯕ ꯃꯔꯣꯏꯁꯦ ꯅꯝꯗꯅ ꯍꯦꯛ ꯗꯤꯁꯇꯔꯕ ꯇꯧꯍꯜꯂꯦ ꯃꯥ ꯁꯥꯒꯦꯁꯨ ꯑꯇꯩ ꯑꯇꯩꯗ ꯁꯥꯔꯁꯨ ꯃꯤꯒꯤ ꯄꯣꯠ ꯊꯥꯔꯤꯕ ꯃꯈꯥꯁꯤꯗ ꯁꯥꯖꯟꯗꯅ ꯏꯔꯥꯡ ꯊꯣꯛꯍꯜꯂꯦ ꯂꯦꯟꯕꯁꯨ ꯀꯤꯔꯤ ꯀꯔꯥ ꯇꯧꯔ ꯂꯦꯟ ꯂꯩ ꯃꯥꯅꯤ ꯑꯩꯈꯣꯏꯒꯤ ꯂꯧꯔꯛ ꯂꯧ ꯄꯦꯡ ꯆꯠꯄꯗ ꯂꯤꯟ ꯆꯦꯟꯍꯟꯈꯤꯕꯗ ꯄꯦꯡꯗꯕꯁꯨ ꯌꯥꯒꯨꯝ ꯇꯧ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠꯇꯤ ꯇꯥꯟꯊꯣꯛꯑꯒ ꯑꯦ ꯂꯧꯔꯛꯇ ꯂꯤꯟ ꯂꯩꯕ ꯌꯥꯎꯔꯤꯕꯅꯤꯅꯦ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯂꯧꯒꯨꯝꯕ ꯂꯩꯗꯅ ꯁꯤꯒꯨꯝꯕ ꯍꯤꯡꯒꯣꯜ ꯂꯧꯗꯗꯤ ꯂꯤꯟ ꯌꯥꯝ ꯊꯦꯡꯅꯒꯜꯂꯦꯕ ꯑꯗꯒꯤ ꯆꯨꯝꯅ ꯂꯧꯕꯨꯛꯇꯁꯨ ꯂꯩꯌꯦꯕ ꯂꯨ ꯀꯥꯏꯕꯗ ꯂꯤꯟ ꯆꯪꯉꯦꯒ ꯇꯧꯅꯩꯗꯨꯗꯤ ꯍꯣꯏꯅꯦ ꯂꯨ ꯀꯥꯏꯕꯗꯨꯗꯤ ꯂꯤꯟ ꯆꯪꯕꯗꯨꯗꯤ ꯂꯨ ꯃꯅꯨꯡꯗ ꯎꯗꯧꯅꯤꯗꯅ ꯂꯨ ꯃꯅꯨꯡ ꯎꯕꯗꯣ ꯂꯧꯕꯨꯛꯇ ꯂꯩꯕꯗꯒꯤ ꯀꯩꯅꯣꯗ ꯆꯪꯉꯛꯏ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯂꯧꯔꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕꯗꯒꯤ ꯂꯨ ꯀꯥꯏꯕꯗ ꯌꯥꯎꯔꯛꯏ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯂꯧꯕꯨꯛꯇ ꯆꯠꯄꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕ ꯌꯥꯎꯔꯤꯅꯦ ꯂꯧꯔꯤꯗ ꯈꯨꯗꯝ ꯑꯣꯏꯅ ꯆꯠꯄꯗꯨꯗ ꯂꯧꯔꯤꯗ ꯂꯤꯟ ꯑꯃ ꯂꯩꯔꯝꯃꯦ ꯈꯜꯂꯣ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯙꯪ ꯂꯧꯄꯥꯛꯇ ꯆꯦꯟꯊꯈ꯭ꯔꯅꯤ ꯑꯗꯨ ꯂꯧꯄꯥꯛꯇꯣ ꯄꯦꯡꯗꯣꯏ ꯂꯧꯄꯥꯛꯇꯨꯗ ꯃꯥ ꯆꯦꯟꯊꯈ꯭ꯔꯗꯤ ꯏꯁꯥꯗꯣ ꯑꯗꯨꯝ ꯁꯧꯕꯤꯡꯗꯤ ꯂꯥꯎꯔꯣꯏꯗ꯭ꯔꯣ ꯑꯩ ꯉꯝꯗꯧ ꯃꯥꯟꯗꯦ ꯍꯥꯏꯗꯤ ꯀꯩꯅꯣꯝ ꯊꯦꯡꯅꯕꯗꯨꯁꯨ ꯑꯩꯗꯤ ꯈꯔ ꯁꯤꯡꯒꯟꯕꯅꯦ ꯃꯥ ꯊꯦꯡꯅꯗ꯭ꯔꯁꯨ ꯈꯣꯏ ꯑꯃ ꯂꯥꯛꯑꯦ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯈꯣꯏꯁꯦ ꯍꯧꯖꯤꯛ ꯂꯣꯏꯕ ꯅꯥꯏꯗꯦ ꯐꯅ ꯌꯥꯝꯅꯗꯤ ꯇꯛꯄꯅꯤ ꯉꯔꯥꯡ 90ꯃꯨꯛꯇꯤ ꯍꯥꯠꯂꯝꯒꯅꯤ ꯁꯤꯂꯥ ꯑꯗꯣ ꯉꯁꯤ ꯑꯌꯨꯛ ꯍꯦꯛ ꯌꯥꯎꯔꯛꯄꯗ ꯑꯃ ꯍꯥꯠꯈ꯭ꯔꯕꯅꯤ ꯃꯅꯥꯗ ꯌꯥꯝ ꯇꯣꯡꯉꯦ ꯃꯣꯏ ꯇꯣꯡꯕꯁꯦ ꯑꯇꯣꯞꯄ ꯃꯀꯣꯟ ꯁꯥꯔꯒ ꯁꯨꯝ ꯄꯥꯏꯖꯔꯛꯄ ꯑꯣꯏꯗꯤ ꯀꯩꯝ ꯀꯥꯏꯗꯦ ꯍꯥꯏꯕ ꯆꯨꯝꯅ ꯂꯩꯍꯤ ꯆꯨꯞꯄ ꯈꯣꯠꯄꯒꯤ ꯄꯥꯏꯔꯛꯄ ꯑꯣꯏꯗꯤ ꯈꯣꯏ ꯂꯥꯛꯑꯁꯨ ꯀꯩꯝ ꯀꯥꯏꯗꯦꯕ ꯑꯩꯈꯣꯏ ꯁꯤꯗ ꯃꯀꯣꯟ ꯁꯥꯖꯜꯂ ꯂꯩꯕꯗꯨꯗꯤ ꯐꯔꯛ ꯇꯥꯏ ꯑꯗꯨꯅꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯗꯣ ꯑꯁ ꯐꯖꯔꯦꯍꯦ ꯅꯥꯀꯨꯞꯄꯤꯁꯤ ꯌꯦꯡꯉꯨ ꯄꯦꯜꯂꯦ ꯌꯦꯡꯕꯗ ꯁꯨꯃꯥꯏꯅ ꯊꯥꯅꯤꯡꯉꯦꯕ ꯅꯥꯀꯨꯞꯄꯤꯁꯦ ꯑꯃ ꯑꯅꯤ ꯈꯛꯇ ꯊꯥꯕꯗꯨꯗꯤ ꯃꯥꯅꯦ ꯆꯥꯐꯝ ꯈꯪꯗꯕꯤꯗꯣ ꯕꯣꯔꯥ ꯃꯆꯥ ꯑꯃꯅꯤ ꯍꯧꯔꯒ ꯀꯩꯅꯣ ꯇꯧꯕꯩꯗꯨꯗꯤ ꯀꯥꯟꯅꯗꯦ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯔꯣꯏꯗ ꯊꯣꯡꯉ ꯆꯥꯔꯁꯨ ꯅꯠꯇ꯭ꯔꯥ ꯒꯥꯖꯤꯄꯨꯔꯒꯤꯗꯣ ꯀꯩꯅꯣ ꯇꯧꯒꯦ ꯁꯤ ꯃꯔꯣꯏꯗꯤ ꯑꯗꯨꯝ ꯐꯈꯤꯅꯤꯌꯦ ꯌꯥꯝ ꯊꯤ ꯐꯈꯤꯅꯤ ꯅꯤꯡꯊꯝꯊꯥ ꯈꯛꯇꯗꯅꯦ ꯃꯥꯅ ꯈꯔ ꯐꯕ ꯋꯥꯠꯂꯤꯁꯦ ꯍꯧꯖꯤꯛ ꯆꯥꯕ ꯌꯥꯔꯦꯗꯅ ꯑꯣ ꯆꯠꯀꯦ ꯅꯣꯡꯃ ꯆꯠꯀꯦ ꯑꯩ ꯁꯤꯒꯤ ꯀꯩꯅꯣꯒꯤ ꯂꯣꯏꯔꯛꯄꯒꯤ ꯃꯇꯥꯡꯗꯨꯗ ꯆꯠꯂꯨꯒꯦ ꯃꯥ ꯆꯠꯂꯗꯤ ꯍꯥꯟꯅ プラン ꯇꯧꯔꯒ ꯈꯔ ꯉꯟꯅ ꯇꯌꯥꯔꯤ ꯇꯧꯔꯒ ꯆꯠꯇꯗꯤ ꯌꯥꯔꯣꯏꯕ ꯑꯅꯤꯁꯨꯕ ꯁ꯭ꯇꯦꯞ ꯀꯣꯂꯝꯅꯤ ꯋꯥꯠꯂꯤꯁꯤꯗꯤ ꯀꯣꯂꯝꯅꯤꯁꯦ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯂꯩꯁꯥꯕꯤ ꯁꯥꯔꯤ ꯐꯥꯈ꯭ꯔꯦ ꯃꯥꯗꯤ ꯃꯈꯣꯡ ꯁꯦꯡꯅ ꯆꯠꯄꯁꯨ ꯌꯥꯕ꯭ꯔꯥ ꯌꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯌꯥꯏꯌꯦ ꯑꯥ ꯂꯩꯕꯥꯛꯇ ꯀꯛꯇ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯕ ꯑꯗꯨꯗꯤ ꯆꯣꯡꯈꯠꯂꯛꯀꯗꯣꯏꯅꯤꯅꯦ ꯍꯟꯗꯛꯇꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯀꯛꯄꯁꯦ ꯃꯈꯣꯛꯇꯣ ꯈꯔ ꯆꯥꯎꯔꯗꯅ ꯀꯥꯡꯉꯧ ꯆꯥꯕꯗ ꯐꯔꯅꯤ ꯀꯥꯡꯁꯣꯏꯁꯨ ꯌꯥꯝ ꯍꯥꯎ ꯂꯩꯔꯝꯃꯦ ꯁꯤ ꯀꯣꯂꯝꯅꯤꯁꯦ ꯀꯥꯡꯉꯧꯁꯨ ꯍꯧꯋꯦ ꯀꯥꯡꯁꯣꯏꯁꯨ ꯍꯧꯋꯦ ꯍꯛꯆꯥꯡꯁꯨ ꯐꯩ ꯍꯥꯏꯕꯅꯤ ꯑꯥꯏꯔꯟ ꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯕꯅꯤ ꯃꯌꯥꯝ ꯊꯥꯕꯗꯁꯨ ꯌꯥꯝ ꯂꯥꯏꯕ ꯁꯦꯕꯥ ꯀꯔꯤꯝ ꯆꯪꯗꯕ ꯌꯥꯝ ꯂꯥꯏꯕꯅꯤ ꯊꯥꯕ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯀꯥꯁꯦ ꯁꯦꯕꯣꯠ ꯀꯥꯡꯁꯣꯏꯒ ꯆꯥꯖꯔꯦ ꯁꯦꯕꯣꯠ ꯀꯥꯡꯁꯣꯏ ꯈꯪꯉꯝꯗꯦ ꯀꯌꯥꯝ ꯀꯥꯟꯅꯔꯤꯅꯣ ꯃꯥꯏ ꯃꯁꯥꯒꯤ ꯄꯨꯟꯁꯤꯁꯤꯗ ꯀꯥꯟꯅꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯁꯦꯕꯣꯠ ꯀꯥꯡꯁꯣꯏ ꯆꯥꯔꯝꯗꯕ ꯆꯥꯈꯠꯂꯛꯑꯦ ꯈꯣꯏ ꯄꯥꯏꯔꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯄꯥꯏꯗꯦ ꯈꯣꯏꯅ ꯆꯤꯛꯄꯗꯨ ꯅꯥꯔꯗꯤ ꯐꯕ ꯆꯨꯝꯅ ꯈꯔ ꯅꯥꯔ ꯇꯣꯛꯄꯗꯨꯗꯤ ꯐꯩꯅꯤ ꯁꯤ ꯈꯣꯏꯁꯦ ꯍꯦꯛꯇ ꯃꯇꯦꯛ ꯑꯃꯗꯤ ꯈꯪꯐꯝ ꯈꯪꯗꯕ ꯑꯗꯒꯤ ꯈꯨꯠꯀꯤ ꯈꯨꯄꯣꯝꯗꯨ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯁꯤꯒꯤ ꯃꯅꯥ ꯑꯉꯥꯡꯕꯁꯤꯅ ꯍꯥꯎ ꯊꯣꯏꯊꯣꯏ ꯀꯧꯔꯦ ꯀꯩꯗꯧꯔꯦ ꯍꯥꯎ ꯑꯣ ꯂꯥꯛꯑꯗꯧꯅꯦ ꯑꯩ ꯃꯩ ꯁꯪꯒꯣꯝ ꯏꯪꯍꯜꯂꯝꯃꯤꯕꯅꯤ ꯑꯉꯥꯡꯕꯒꯩꯗꯣ ꯂꯧꯊꯣꯛ ꯑꯉꯥꯡꯕꯁꯤꯁꯨ ꯀꯥꯟꯅꯩ ꯑꯩꯈꯣꯏꯒꯤꯗꯤ ꯆꯥꯗ꯭ꯔꯁꯨ ꯂꯩꯍꯥꯎ ꯑꯣꯏꯅꯅꯕ ꯑꯃꯠꯇ ꯃꯥꯡꯍꯟꯗꯦ ꯑꯩꯈꯣꯏ ꯑꯩꯁꯦ ꯑꯗꯨꯒꯤ ꯄ꯭ꯂꯥꯁꯇꯤꯛꯇꯨꯁꯨ ꯆꯦꯔꯪꯗ ꯌꯥꯗ꯭ꯔꯒꯨꯝ ꯇꯧꯕꯅꯤ ꯁꯤꯁꯦ ꯁꯤꯜꯍꯧꯔꯁꯤꯔꯥ ꯈꯪꯗꯦ ꯂꯩꯕꯥꯛꯁꯤ ꯂꯣꯏ ꯀꯣꯠꯊꯣꯛꯑꯒ ꯐꯨꯛꯇꯣꯛꯏꯉꯩꯁꯤꯗ ꯁꯤ ꯍꯟꯗꯛ ꯖꯨꯂꯥꯏꯗꯒꯤ ꯅꯣꯡ ꯍꯦꯛ ꯆꯨꯕꯗ ꯑꯝꯇ ꯌꯥꯔꯔꯣꯏꯕ ꯁꯤꯟ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯉꯁꯤ ꯐꯠꯆꯕ ꯑꯃꯁꯨ ꯌꯥꯎꯕꯅꯤ
ꯌꯨꯝꯗꯗꯤ ꯏꯟꯖꯥꯡꯁꯨ ꯊꯣꯡꯉꯤ ꯀꯣꯂꯝꯅꯤꯁꯦ ꯀꯌꯥ ꯐꯔꯤꯅꯣ ngasi heba napapi Nakupi. kolomni lo thawani Nakupi di udre nang kolam ni kanyam. Pura mapung phare hejing phare. Wah. hejing phare lo he. Pai di samaina poche mesiro ire he pujina wakhan nuai bam di tongana lai ko. Adi thok puji yamna thoe. Hao. Jela ye. Game sana bi ge ai ro. Ana bide hai ni ko. Sana be. Mai ko ki. Khadar ki ma adam henjel lakani ya. Koi de di ko chala be ka chogi di su ma hori. Sogri ra. Hey hong tok pi le. Phai. Chikai dis lai sogri one sina. Sogri man mina pi de din te ko. Sonda horom badu di hori ba. Siji silas kai no ki sogri du ni. Sigi sogri ji ni. Karam sogri no de ai khallu da. Kam ge sa. Ho. Mayam hojik mayang ton gi di akoi hojik thabak yamna kan ma matam do oire. Mayang ton gi sima pan sarak puji he kakter di ko. Listen gar di ong pharak tai. Adu na si he kakpi bagi. Do anak pada leba mayam jing. Mayang ton chabi ni ngagi dum lo bu yani. Mayang ton phaba hore. Ha. Phaba hore ba. Phaba hore e hojik. Mayang ton gi matam chap chare e. Bora sabda haw ba matam do oiro ne hojik se. Ana. Si dengan si silagi thabak yam kalle. Silada na tida yung dida ako ani ne ruje. Wala na thaba kana bana. Tida mayang ton gi hojik nang thabak yam kalli ha bne da. Si ge jina. Si pambi ni jima di ka amma bne ba ina. Si. Hadi marakta ari ba khara le hobuda ko masa long thok ju wa le kaimta kana de phajab ju wa le. Aduna haido kakter dia ba semaina masa kitang kak le ho je sijina jo ta kan ta suwa hong la ko male sila wa hong khong ne am nak na khong e swaida si school campus da lei ba male pan charu gino har pada nane allergy to hogi matam ka